Sunscreen na adagi dark tarakpa maidu musalakpa amadi mahing se ngakthokpa ngamgadra ngamgani kari maramgino haiba kanda aikhoigi nungsa mangal adagi mahing dagi khwaidagi ahanba ngakthoke haiba taragadi sunscreen jina ma khwaidagi maruoiba khulai amani nungsa mangal da yauriba UV light sina akhoigi melanocytes se maje stimulate hole hena produce to hole masina kaidoroke haiba kanda aikhoigi mahing olhalliba melanin haiba akhoigi kuchuda hojik oida iba akhoigi masagi leizariba kuchu melanin se sije hena produce to hole si hena produce to ko taragadi akhoigi dark spots hyperpigmentation melasma sing do uba phange maram aduna akoina nungti gi sunscreen taiba adagi magi serum target to hadi pigment reduce to na bahana di antioxidants vitamin C ka karme hojik ti aduki mati makal serums mayam laigre sigi skin sida is the pigmentation reduce to boda mating pangba si sing se henjan na musan gidana ba sigumba serums targeted over serums taibiraga chang naina taibiba matamda hena thogla iba mahing adu hena musan gidana ba adai kitang pathana ba tawda mating pange maram aduna nuksa mangal dagi ngakthokpa khaktan natana akoina sunscreen taiba matamda akoigi mahing je hena musalakta ba pigmentation hena tholokta ba amadi thokraba mahing oiga so amuka hena tholokta ba akoina ngakthokpa da mating pange aduna hoi sunscreen taibana mahing hena musan handaba pigmentation anoba hena lakhandaba duga skin de hena sokchan handaba da mating yam pange